torture tawdana tawba sidi ai aduki batik pede aduki batik ai nungaite ai tasengna hariba pot asida hariba asida ai mari leinarma badi ai halasu jai ai logi batungen ai jeda thambasu jai manipur hariba sana laibak sidagi ai kuchi chupagi ta thokasu jai ana ek lakh pada dum guhati da puthok pujin tawraga hoigi driver gi madi koi gari dugi haulang khara hanbi ra khopi ra dum senaraga dum leibani adana hariba thawdok sida sengna MPC su ekoi leiriba leader sing amadi MPC gi office bearer singsu dona mari leinade ai sa su thoina mari leinade maramdi hariba thaba ase ekoi na gari dugi matung dai ekoi point ina da gari happy gari tauri ekoi elum nate driver haiba gari singjidi yumdi thokhi ka da gari happy kana gari puri kari su khangmu nate aukiba tangkul humdoi thani 2026 ki ekoi numidang gi pung mapalum taba adwaida RK production oba ekoi social media gi chilinau singna aigi thakta hana 2022 gi da sahi ngasi sahi mari rom gi mamangda thokhiba ekoi ambulance ki thodok amagi matangda sibi rakhiba Iran singdu matangda yamgi public ki club amadi organization mayam gi mamangda amna ekoi marik subna su yamna ingna tapna su ekoi sengdok sakre ji hauji muk hanna ke production gi chili naw singna MPCC na sengdok kadobani gi aina sengdok kadobani adaki ekoi drak ki family ni kra haidna amaka nauna mak tholakpa asidi di yam lebak thibani MPCC koi office asidi ekoi isor gi masakum koina mandir amagum ta chariba adugumba ekoi sangnel amani hairiba sangnel asidagi ekoi matamdugi ambulance ki kar leibadagi kendra dugi darkar leibadagi haridu ekoi gari asi ambulance asi lamthan khibani hairiba ambulance asidi ekoi sigi matangda su ai sengdok jakhare hairiba covid ki matamduda aduki matik wabgaida kakchingda gi kendra gi leiriba praja mayang bi adum mena mateng pangkhibani covid chi koi 2022 dadi loirakhbe matung dagi di hairiba ambulance asi adum ekoi ai ga su thodo lapna khare yam covid ki matam da budi hoi nakna rami yamna do covid ki ma si dagi matam dagi di lapna khriba si ekoi leiriba kendra gi praja singna ana ek lakh pada dum guhati da puthok pujin tawraga moigi driver gi madi koi gari dugi thaulang khara hanbi ra khopi ra dum senaraga dum leibani adana hairiba thodok sida tasengna MPC su ekoi leiriba leader sing amadi MPC gi office bearer singsu thodokna mari leinade ai sa su thoina mari leinade maramdi hairiba thaba ase ekoi na gari dugi matung da ekoi point ina da gari happy gari tauri ekoi elum nate driver haiba gari singjidi yumdi thokhi ka da gari happy kana gari puri ekoi kari su khangmu nate maramdi basi loinmak gari loina mi sing loin khangna ribu ngaktani adu leiriba sigi maran sida kaisu maran lejadaba ai amadi MPCC gi kaisu gi chumna chachariba halaman mayam ama leader sing organization chenjennaraga sumin RK production hanjan torture tawba sidi ai aduki batik pede aduki batik ai nungaite ai tasengna hariba pot asida ai mari leinarma badi ai halasu jai ai logi batungen ai jeda thambasu jai manipur hariba sana laibak sidagi ai je kuchi chupagi ta thokasu jai sidi mi amada tofam thoktaba thabakni sida hanjan mi amada sum ikai piba miam gi seba thamoi sengna rajniti gi seba tawjariba aingondabu sumen hanjan sumena miam mamangda samaj mamangda ibu ikai ba piba sidi yam laibak thibani aduna RK production gi chilina seng basung base matung amahna su ai koi tawbirakanu karigumba tawrak lagadi ai sumini thawai paliba jibani tang kuntreta sun RK production gi mafamda lege notice thakre karigumba masida aina lalam belairaba aina karigumba pot asida mari leinraba ai isor da su wasakchari RK production ate isor gi mathak isor da su bichar to bisunu hariba thaba asida aina karigumba mari leinram baba aina karuma jawrum isor da su engu dandi pisunu aduga leiriba sida karigumba aina leinram draba mari leinram draba ai tasengna court ki mateng lawgani asum maran bichar tawriba law ki mateng lawgani aduga ai izat manghaliba aibu lebak mamangda aibu miang mamangda aibu samasi ki mamangda aibu yamna darkar bar tawben ohan biriba sigi matak ai chap chaba ai action lakhat kani